Chief Minister na kauba NIA gi Mifmda MLA kunipan Lwkhre Kokomi amasung miyamna MLA singi ferep laukthongnaba akaknaba matam tharaduna protest tawrakpana maram oiraduna ngasi numidang wairam pung 5 tarakpadagi pung 10 makhai taba fauba NIA de yauba MLA singi oiba mifam ama pangthokre mifam aduda masang oiba Warep su Lwkhre Warep sing adudi Centerna apaspa amu hanna thamjalakiba adu review tawnaba haijaba Mara laitaba nupi angang amasung taruk happada chenaba sing phanaba numit 8 nigi manungda paksan operation sathahanba nupi amasung angang taruk hatkiba mar nupi ama November 3 ta maina satuna sikhiba amasung Bishnupur district ki saitonda law suba nupi ama sikhibagi thodok khudakta NIA da sinaraga thigalhanba Nupi amasung angang taruk hapada senaba Kuki militant singi loop numit 8 nigi manungda allofun organization ni loktohanba Warep asi numit 8 ni fawbada thabakta onthokrabadi NIA legislature singna miyangla Warep nominaba Manipur gi matangda Amit Shahna anirak suba review meeting pangthokre CRPF ki ahenba company yangkai Manipur da tharagani Amit Shah Manipur thoklib Irang asigi matangda Union Home Minister Amit Shahna New Delhi da ini suba oina review meeting pangthokre Manipur ki Irang laksinaba CRPF ki ahenba company yangkai amaga su Manipur da tharagani haina Amit Shahna phongdokre Congress MLA manga resign tawnaba sem sadun leire oibobi Congress Party da leiriba opposition gi MLA mangana miyamgi damak amadi Manipur miyamgi yaifanabgi damak tangai fadrabadi resign tawnaba sem sadun leire haina hanagi Chief Minister CLP leader Okram Iwobina mahaki Thobal Assembly constitution amadi Khangabok Assembly constituency gi miyamda phongdokre